ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯂꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯀꯩꯁꯥꯜ ꯈꯨꯜꯂꯥꯛꯄ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯀꯩꯁꯥꯜ ꯈꯨꯜꯂꯥꯛꯄ꯫ ꯃꯇꯝꯁꯤ ꯅꯨꯃꯤꯗꯥꯡ ꯁꯟꯙ꯭ꯌꯥ ꯆꯪꯂꯛꯄ ꯃꯇꯝꯅꯤ꯫ ꯆꯤꯡꯌꯥꯒꯤ ꯅꯥꯄꯣꯝꯁꯤꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯎꯁꯤꯡ ꯑꯗꯣ ꯇꯨꯐꯛ ꯂꯦꯞꯂꯝꯕꯗꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯅꯥꯝꯃꯤꯕ ꯅꯨꯡꯁꯤꯠꯅ ꯆꯩꯕꯗ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯗꯨꯅ ꯖꯒꯣꯏ ꯁꯥꯔꯤ꯫ ꯀꯥꯂꯦꯟꯒꯤ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯃꯩ ꯍꯧꯅ ꯁꯥꯔꯝꯕꯗꯣ ꯇꯞꯅ ꯏꯪꯊꯔꯛꯄ ꯍꯥꯡꯆꯤꯠ ꯂꯥꯡꯕ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯃꯥꯏꯕ ꯖꯤꯗꯨꯀꯥꯏ ꯄꯔꯞ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯛꯄꯅ ꯑꯃꯥꯏꯕ ꯍꯥꯎꯕꯤꯖꯤꯟꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯕꯗ, "ꯑꯣꯖꯥ, ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯨꯕꯨ ꯀꯝꯗꯧꯔꯕ?" "ꯑꯣ, ꯅꯪꯒꯤꯗꯨꯔꯥ? ꯑꯩꯅ ꯄꯤꯅꯤ ꯍꯥꯏꯔꯕꯗꯤ ꯄꯤꯔꯒꯗꯕꯅꯤ, ꯑꯗꯨꯒ ꯅꯪꯅ ꯃꯁꯤ ꯀꯗꯥꯏꯗ ꯁꯤꯖꯤꯟꯅꯒꯗꯕꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯔꯝꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯃꯁꯤ ꯇꯧꯒꯦ ꯍꯥꯏꯗꯅꯁꯨ ꯅꯪꯕు ꯀꯅꯥ ꯑꯃꯠꯇꯅ ꯃꯥꯏꯊꯤꯕ ꯄꯤꯔꯔꯣꯏ ꯍꯥꯏꯕꯗꯨꯃꯗꯤ ꯂꯥꯟꯒꯅꯤ꯫ ꯅꯪꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯀꯗꯧꯔꯤꯕꯅꯤꯀꯣ꯫ ꯑꯗꯨꯒ ꯅꯪꯅ ꯁꯤꯕꯒꯤ ꯃꯇꯝ ꯑꯁꯦ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯑꯌꯨꯛꯀꯤ ꯃꯇꯝꯗ ꯁꯤꯌꯨ ꯍꯥꯏꯗꯨꯅ ꯇꯝꯃꯤ꯫ ꯅꯪ ꯈꯔ ꯆꯦꯛꯁꯤꯟꯕ ꯐꯩ." ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯖꯤꯗꯨꯀꯥꯏꯅ, "ꯑꯣꯖꯥ, ꯑꯗꯨꯒꯤꯗꯤ ꯀꯔꯤꯝꯇ ꯈꯟꯕꯤꯔꯨꯅꯨ. ꯑꯩꯁꯦ ꯑꯣꯖꯥꯒꯤ ꯁꯥꯇ꯭ꯔꯅꯤ. ꯑꯩꯅ ꯊꯣꯛꯄ ꯑꯗꯨꯃꯛ ꯇꯧꯖꯔꯒꯦ. ꯂꯥꯏꯔꯤꯛꯇꯨꯕꯨ ꯀꯗꯥꯏꯅꯣ?" "ꯁꯦ, ꯁꯤꯗ ꯂꯩꯔꯦ. ꯃꯁꯤ ꯅꯍꯥꯛꯅꯅꯦ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯍꯥꯡꯗꯣꯛꯄ ꯌꯥꯗꯦꯀꯣ. ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯍꯥꯡꯗꯣꯛꯂꯕꯗꯤ ꯀꯔꯤ ꯑꯃꯠꯇ ꯃꯌꯦꯛ ꯎꯔꯣꯏ. ꯑꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯊꯥꯕꯜ ꯃꯉꯥꯜꯗ ꯍꯥꯡꯗꯣꯛꯀꯗꯕꯅꯤ. ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛꯅ ꯃꯌꯦꯛꯁꯤꯡꯁꯦ ꯏꯂꯥꯏ ꯂꯥꯏꯅ ꯎꯕ ꯐꯪꯒꯗꯧꯔꯤꯕꯅꯤ꯫ ꯐꯔꯦ, ꯅꯍꯥꯛ ꯆꯠꯂꯣ. ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯑꯩꯅ ꯍꯥꯏꯔꯝꯒꯗꯕꯗꯤ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤꯕꯨ ꯄꯥꯕ ꯍꯧꯈ꯭ꯔꯕ ꯑꯃꯗꯤ ꯃꯁꯤꯗ ꯌꯥꯎꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯆꯥꯡ ꯌꯦꯡꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯌꯥꯝꯅ ꯊꯨꯅ ꯑꯋꯥꯕ ꯃꯊꯪ ꯅꯪꯉꯛꯀꯗꯧꯔꯤꯕꯅꯤ꯫ ꯐꯔꯦ, ꯍꯧꯖꯤꯛꯀꯤꯗꯤ ꯅꯍꯥꯛ ꯆꯠꯂꯣ. ꯅꯪꯅ ꯍꯦꯛ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯎ." ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯍꯥꯎꯕꯤꯖꯥꯟꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯖꯤꯗꯨꯀꯥꯏꯁꯨ "ꯍꯣꯏ ꯑꯣꯖꯥ" ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯂꯝꯂꯒ ꯄꯔꯞ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯥꯎꯕꯤꯖꯤꯟꯅ, "ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯅ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ?" ꯃꯥꯅ ꯒꯤꯔꯤ ꯇꯛꯄ ꯑꯗꯨꯗ ꯑꯩꯁꯨ ꯄꯤꯊꯣꯛꯂꯨꯔꯦ꯫ ꯑꯐꯕ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯑꯐꯕ ꯊꯕꯛ ꯇꯧꯔꯛꯂꯕꯗꯤ ꯂꯩꯀꯥꯏ ꯑꯁꯤ ꯐꯒꯗꯧꯔꯤꯕꯅꯤ. ꯃꯗꯨ ꯅꯠꯇ꯭ꯔꯗꯨꯅ ꯃꯥꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨꯅ ꯐꯠꯇꯕ ꯊꯕꯛꯇ ꯑꯣꯟꯊꯣꯔꯛꯂꯕꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯏ ꯆꯤꯟꯒꯗꯧꯔꯤꯗ꯫ ꯐꯔꯦ, ꯃꯥꯅ ꯊꯣꯛꯄ ꯇꯧꯔꯁꯅꯨ." ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯍꯥꯎꯕꯤꯖꯥꯟꯗꯣ ꯄꯔꯞ ꯃꯍꯥꯛꯀꯤ ꯌꯨꯝꯂꯣꯝꯗ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯗꯅ ꯀꯝꯗꯧꯔꯤ? ꯑꯃꯥꯏꯕ ꯖꯤꯗꯨꯀꯥꯏꯗꯣ ꯄꯔꯞ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯄꯅ ꯃꯌꯨꯝꯒꯤ ꯀꯣꯟꯊꯣꯡ ꯌꯧꯔꯛꯂꯦ꯫ ꯃꯌꯨꯝꯒꯤ ꯀꯣꯟꯊꯣꯡ ꯑꯗꯨꯗ ꯖꯤꯗꯨꯀꯥꯏꯅ ꯑꯉꯛꯄ ꯄꯣꯠꯁꯛ ꯑꯃ ꯎꯔꯤ꯫ ꯃꯗꯨꯗꯤ ꯀꯣꯟꯊꯣꯡ ꯑꯗꯨꯒꯤ ꯐꯩꯔꯦꯟ ꯑꯗꯨꯗ ꯃꯀꯨ 2-3 ꯇꯣꯡꯗꯨꯅ ꯖꯤꯗꯨꯀꯥꯏꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯤꯕꯗꯣ ꯖꯤꯗꯨꯀꯥꯏꯅ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯖꯤꯗꯨꯀꯥꯏꯅ, "ꯍꯩ, ꯀꯔꯤꯅꯣ? ꯀꯣꯟꯊꯣꯡ ꯑꯁꯤꯗ ꯃꯀꯨ ꯈꯔ ꯇꯣꯡꯂꯤꯕ ꯑꯁꯤꯅ? ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯍꯥꯏꯅꯤꯡꯕ ꯃꯥꯜꯂꯤꯁꯦ." ꯑꯁꯨꯝꯅ ꯈꯜꯂꯒ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯃꯀꯨ 3 ꯑꯗꯣ ꯖꯤꯗꯨꯀꯥꯏꯕꯨ ꯍꯦꯛ ꯎꯕꯒ ꯐ꯭ꯔꯪ ꯃꯊꯪ ꯄꯥꯏꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯤꯗꯨꯀꯥꯏꯅ, "ꯑꯩꯃꯥ, ꯄꯥꯏꯈ꯭ꯔꯦꯗꯅ ꯁꯤꯗꯤ. ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯦ? ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ. ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯈꯪꯗ꯭ꯔꯦꯁꯦ." ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯖꯤꯗꯨꯀꯥꯏꯒꯤ ꯃꯍꯥꯛꯀꯤ ꯃꯄꯥꯅ, "ꯍꯩ, ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯨꯔꯤꯕꯅꯣ?" "ꯄꯥꯕꯨꯡ, ꯑꯁꯤꯗ ꯊꯕꯛ ꯑꯃ ꯆꯠꯆꯔꯨꯕꯅꯤ." "ꯅꯪꯅ ꯆꯠꯂꯤꯕ ꯊꯕꯛ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩ ꯐꯖꯅ ꯈꯪꯏ. ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯨ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯕꯅꯤ. ꯑꯗꯨ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯅꯪꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯇꯝꯕ, ꯃꯥꯏꯕ ꯇꯝꯕ ꯍꯥꯏꯕꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕ."
ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯅ ꯇꯝꯂꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯁꯤ ꯃꯌꯥꯝꯅ ꯁꯨꯝ ꯍꯥꯏꯅꯕꯗ ꯑꯐꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯅꯠꯇꯦ, ꯐꯠꯇꯕꯒꯤ ꯍꯤꯔꯝꯗ ꯉꯥꯛꯇꯃꯛ ꯇꯝꯃꯦ ꯍꯥꯏꯔꯤ꯫ ꯃꯁꯤꯅ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯂꯤꯕꯅꯣ? ꯅꯠꯇꯦ, ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯣ? ꯄꯥꯕꯨꯡ, ꯃꯤꯅ ꯉꯥꯡꯅꯕ ꯈꯨꯗꯤꯡꯃꯛ ꯆꯨꯝꯒꯅꯤ ꯍꯥꯏꯕꯗꯤ ꯂꯥꯟꯒꯅꯤ꯫ ꯑꯩꯒꯤꯁꯨ ꯑꯩꯅ ꯑꯄꯥꯝꯕ ꯊꯕꯛ ꯇꯧꯖꯅꯕꯒꯤ ꯍꯛꯇꯣ ꯑꯩꯉꯣꯟꯗꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯤꯅ ꯉꯥꯡꯅꯕꯁꯨꯅꯦ ꯄꯪꯊꯥ ꯊꯥꯖꯕꯤꯔꯅꯨ ꯄꯥꯕꯨꯡ꯫ ꯑꯁꯨꯝꯅ ꯖꯦꯗꯨꯀꯥꯏꯅ ꯃꯥꯅ ꯊꯣꯛꯄ ꯉꯝꯅꯕ ꯄꯪꯉꯥꯡ ꯉꯥꯡꯉꯝꯂꯒ ꯏꯃꯨꯡ ꯆꯪꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯦꯗꯨꯀꯥꯏꯒꯤ ꯃꯄꯥꯕꯨꯡꯅ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯁꯨ ꯆꯨꯝꯂꯤꯕꯅꯤ꯫ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯅ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯐꯠꯇꯕ ꯃꯌꯥꯝ ꯇꯝꯁꯤꯜꯂꯤꯕ ꯑꯁꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯑꯣꯠꯅꯩꯒꯦ ꯈꯟꯗꯨꯅ ꯇꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯣ ꯈꯟꯅꯈꯤ꯫ ꯁꯣꯝꯗꯅ ꯖꯦꯗꯨꯀꯥꯏꯗꯣ ꯄꯔꯞ ꯄꯔꯞ ꯂꯥꯛꯇꯨꯅ ꯃꯍꯥꯛ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯀꯔꯤ ꯀꯔꯤ ꯌꯥꯎꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯒꯠꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯖꯦꯗꯨꯀꯥꯏꯅ ꯍꯦꯛ ꯄꯥꯝꯖꯕꯗꯣ ꯌꯥꯎꯔꯒ ꯂꯩꯔꯝꯂꯦ꯫ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯑꯍꯥꯟꯕ ꯑꯃꯗꯤ ꯃꯌꯥꯏ ꯂꯣꯏꯁꯤꯜꯂꯛꯄ ꯐꯥꯎꯕꯗ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯥꯝꯖꯔꯤꯕ ꯀꯔꯤ ꯑꯃꯠꯇ ꯏꯔꯝꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯖꯦꯗꯨꯀꯥꯏꯅ ꯍꯦꯛ ꯄꯥꯝꯖꯔꯤꯕ ꯑꯗꯨꯃꯛ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯅꯤꯡ ꯂꯣꯏꯁꯤꯜꯂꯛꯄ ꯍꯥꯏꯗ ꯌꯥꯎꯔꯒ ꯂꯩꯔꯝꯂꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯖꯦꯗꯨꯀꯥꯏꯅ ꯁꯤꯗ ꯂꯩꯔꯦꯗꯅ, ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯊꯤꯔꯤꯕꯗꯨꯗꯤ ꯁꯤꯗ ꯂꯩꯔꯦꯕ꯫ ꯀꯩꯅꯣꯁꯤꯅ? ꯑꯁꯨꯝꯅ ꯖꯦꯗꯨꯀꯥꯏꯅ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯌꯦꯡꯂꯒ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯁꯌꯦꯡ ꯑꯗꯨꯗ ꯇꯤꯜ ꯑꯃ ꯇꯥꯁꯤꯜꯂꯛꯏ꯫ ꯇꯤꯜ ꯑꯗꯨ ꯃꯍꯥꯛꯅ ꯀꯟꯊꯣꯛꯂꯨꯔꯒ ꯂꯥꯏꯔꯤꯛꯇꯣ ꯑꯃꯨꯛꯇ ꯌꯦꯡꯁꯤꯜꯂꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯌꯦꯠ ꯊꯪꯕ ꯑꯗꯣ ꯎꯔꯤ ꯋꯥꯔꯤ ꯀꯌꯥ ꯑꯃꯅ ꯀꯨꯏ ꯌꯦꯠꯁꯤꯜꯂꯒ ꯃꯔꯤ ꯆꯤꯡꯈꯠꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯁꯌꯦꯡ ꯐꯥꯎꯕ ꯌꯦꯠꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯖꯦꯗꯨꯀꯥꯏꯅ ꯀꯔꯤꯅꯣ ꯁꯤꯗꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯑꯣꯏ ꯊꯪꯕ ꯃꯈꯨꯠ ꯑꯗꯨꯗ ꯊꯥꯡ ꯁꯣꯔꯤ ꯑꯊꯧꯕ ꯑꯃ ꯄꯥꯏꯈꯠꯂꯛꯂꯤ꯫ ꯊꯥꯡ ꯁꯣꯔꯤ ꯑꯁꯤꯒꯤ ꯁꯔꯨꯛ ꯄꯨꯝꯅꯃꯛ ꯀꯣꯂꯤꯡ ꯂꯣꯏꯅꯃꯛ ꯀꯥꯁꯜꯂꯤ꯫ ꯑꯗꯨꯒ ꯃꯌꯥ ꯑꯣꯏꯕ ꯁꯔꯨꯛꯇꯨ ꯈꯛꯇꯅꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯉꯧꯔꯤꯕ꯫ ꯃꯗꯨ ꯎꯔꯕꯗ ꯖꯦꯗꯨꯀꯥꯏꯅ ꯃꯁꯤꯅ ꯍꯦꯛꯇ ꯈꯨꯠꯁꯦ ꯀꯛꯎꯔꯒꯦ, ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯨꯠ ꯑꯗꯣ ꯀꯛꯂꯤ꯫ ꯑꯗꯨꯝꯅ ꯃꯈꯨꯠ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯁꯣꯔꯤ ꯑꯗꯨꯅ ꯍꯦꯛ ꯊꯦꯡꯈꯤꯕꯒꯗꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯌꯦꯠꯁꯜꯂꯛꯂꯤꯕ ꯎꯔꯤ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯇꯞꯅ ꯃꯃꯤ ꯁꯥꯃꯤ ꯂꯣꯏꯅꯃꯛ ꯃꯥꯡꯈ꯭ꯔꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯁꯨ ꯏꯃꯝ ꯃꯝꯁꯤꯜꯂꯝꯕꯗꯨꯁꯨ ꯄꯨꯡꯉꯥꯟ ꯉꯥꯟꯊꯣꯔꯛꯂꯤ꯫ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨꯁꯨ ꯀꯔꯤꯝꯇ ꯀꯛꯇꯤ꯫ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯔꯨꯕꯗꯒꯤ ꯃꯍꯥꯛꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯔꯤꯉꯩ ꯅꯥꯆꯪꯗꯅ ꯆꯣꯡꯂꯒ ꯄꯥꯕ, ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯇꯤꯜ ꯑꯃ ꯂꯦꯡꯖꯨꯝꯕ ꯇꯥꯔꯛꯄ ꯑꯗꯨꯗ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯆꯣꯡꯗꯨꯅ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯆꯪꯗꯕ ꯃꯇꯧ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯑꯗꯨꯅ ꯁꯥꯎꯗꯨꯅ ꯑꯗꯨꯒꯨꯝꯂꯕ ꯃꯌꯥꯒꯤ ꯁꯪꯁꯥꯔ ꯑꯃꯗ ꯆꯤꯡꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯛꯂꯤꯕꯅꯤ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯈꯪꯂꯛꯄꯗ ꯖꯦꯗꯨꯀꯥꯏꯅ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯗꯤ ꯏꯆꯝ ꯆꯝꯕ ꯂꯥꯏꯔꯤꯛ ꯅꯠꯇꯦꯗꯅ, ꯑꯩꯒꯨꯝꯕ ꯑꯃꯅ ꯄꯥꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯂꯥꯏꯔꯤꯛꯅꯤ꯫ ꯐꯩ, ꯍꯟꯇꯛꯃꯨꯛꯇꯤ ꯄꯨꯛꯅꯤꯡ ꯆꯪꯅ ꯄꯥꯔꯒꯦ, ꯃꯤ ꯂꯥꯛꯀꯦꯔꯥ ꯂꯥꯏ ꯂꯥꯛꯀꯦꯔꯥ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯖꯦꯗꯨꯀꯥꯏꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯑꯃꯨꯛ ꯄꯥꯕ ꯍꯧꯔꯛꯂꯤ꯫ ꯃꯥꯒꯤ ꯑꯣꯏ ꯊꯪꯕꯗ ꯀꯔꯤꯅꯣ ꯄꯥꯏꯔꯤꯕꯁꯤꯅ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛ ꯐꯟ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯩꯕ ꯏꯅꯅꯕ ꯀꯣꯂꯣꯝ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯖꯦꯗꯨꯀꯥꯏꯗꯣ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯊꯕꯛ ꯑꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯗꯅ ꯀꯝꯗꯧꯔꯤ? ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯜꯂꯥꯛꯄ ꯑꯣꯏꯅ ꯊꯧ ꯄꯨꯗꯨꯅ ꯂꯩꯔꯤꯕ ꯊꯥꯏꯐꯨꯂꯥꯡꯗꯣ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯅꯨꯅꯥꯡꯒ ꯂꯣꯏꯅꯅ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯍꯪꯆꯤꯠ ꯂꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯥꯏꯐꯨꯂꯥꯡꯅ ꯇꯥꯔꯤꯕꯔꯥ ꯈꯨꯜꯂꯥꯛꯄꯤ? ꯀꯔꯤ ꯍꯥꯏꯒꯦ? ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗ, ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯃꯆꯥ ꯑꯁꯤꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯥꯊꯤꯔꯕ ꯀꯅꯥꯒꯨꯝꯕ ꯖꯤꯕ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯅꯠꯇꯦ, ꯀꯔꯤꯒꯨꯝꯕ ꯃꯗꯨꯝꯅꯒ ꯂꯥꯛꯂꯕꯗꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤ ꯑꯋꯥ ꯑꯅꯥ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯥ ꯀꯥ ꯂꯥꯎꯗꯨꯅ ꯆꯦꯟꯅꯒꯗꯧꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯥ ꯑꯗꯨ ꯀꯩꯗꯧꯉꯩ ꯂꯥꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯃꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ꯫ ꯀꯝꯗꯧꯒꯗꯧꯔꯕꯅꯣ ꯈꯪꯗꯦ꯫ ꯑꯩꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯋꯥꯈ꯭ꯔꯦ꯫ ꯊꯥꯏꯐꯨꯂꯥꯡꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯈꯨꯜꯂꯥꯛꯄꯤ ꯅꯨꯅꯥꯡꯅ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ? ꯀꯅꯥꯅ ꯇꯝꯂꯛꯄ ꯄꯥꯎꯅꯣꯅꯦ? ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯤ ꯑꯃꯥꯏꯕꯤꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯥꯅ ꯍꯥꯏꯕꯗ
ꯑꯩꯁꯦ ꯃꯥꯏꯕ ꯇꯝꯒꯗꯕꯅꯤ ꯍꯥꯏꯔꯤ ꯃꯥꯒꯤ ꯂꯩꯔꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯄꯨꯝꯅꯃꯛ ꯅꯣꯡꯃꯗ ꯄꯨꯟꯅ ꯄꯤꯔꯝꯂꯒꯦ ꯑꯗꯨꯒ ꯃꯍꯥꯛ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯒꯦ ꯁꯥ ꯉꯥ ꯑꯗꯨꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯕ ꯇꯜꯂꯤ ꯍꯥꯏꯔꯤ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯃꯗꯨꯒꯤ ꯏꯃꯥ ꯃꯥꯏꯕꯤꯗꯨꯗꯤ ꯅꯣꯡꯃꯇ ꯑꯣꯏꯗꯕ ꯉꯥꯡꯗꯕꯅꯤ ꯐꯔꯦꯁꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯩꯅꯅꯦ ꯃꯗꯨꯒꯤ ꯃꯥꯏꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯅꯦ ꯑꯃꯨꯛꯇ ꯍꯪꯂꯨꯈꯤꯒꯦ ꯑꯩ ꯅꯪꯅ ꯍꯪꯉꯨꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯑꯩꯅ ꯊꯣꯛꯄ ꯁꯤꯜꯂꯒꯦ ꯅꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯈꯨꯜ ꯑꯁꯤꯗ ꯑꯗꯨꯒꯨꯝꯂꯕ ꯇꯝꯊꯤꯔꯕ ꯁꯥꯒꯤ ꯁꯛꯇꯝ ꯂꯧꯔꯕ ꯍꯤꯡꯆꯥꯕ ꯑꯃ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯍꯤꯡꯆꯥꯕ ꯑꯗꯨ ꯉꯁꯤꯁꯨ ꯈꯨꯜ ꯑꯁꯤꯒꯤ ꯃꯈꯥ ꯊꯪꯕ ꯆꯤꯡ ꯑꯁꯤꯒꯤ ꯅꯥꯄꯣꯝꯗ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯔꯤ ꯑꯃꯠꯇ ꯃꯈꯦꯜ ꯂꯥꯡꯗꯕ ꯑꯁꯤꯗ ꯇꯨꯃꯤꯟ ꯂꯩꯅꯈꯤꯕꯒꯤ ꯋꯥꯅꯤ ꯐꯔꯦ ꯑꯩ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯗꯨ ꯇꯝꯗꯕ ꯌꯥꯗ꯭ꯔꯦ ꯈꯨꯜꯂꯥꯛꯄꯤ ꯅꯪ ꯃꯁꯤꯗꯩꯁꯤꯗ ꯋꯥ ꯉꯥꯡꯂꯛꯂꯒꯅꯨꯀꯣ ꯈꯨꯜ ꯑꯁꯤꯕꯨ ꯀꯟꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯏꯊꯧꯅꯤ ꯑꯃꯥꯏꯕꯤ ꯏꯃꯥ ꯑꯗꯨꯅ ꯍꯥꯏꯕꯗ ꯍꯟꯗꯛ ꯂꯥꯛꯂꯤꯕ ꯊꯥꯁꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯃꯉꯣꯟꯗ ꯌꯥꯎꯔꯤꯕ ꯃꯍꯩ ꯄꯨꯝꯅꯃꯛ ꯑꯩꯉꯣꯟꯗ ꯄꯨꯝꯅꯃꯛ ꯄꯤꯊꯣꯛꯂꯝꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯊꯥꯁꯤ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯊꯕꯛ ꯑꯃ ꯂꯩꯔꯦꯍꯦ ꯑꯗꯨꯝꯅ ꯈꯨꯜꯂꯥꯛꯄ ꯊꯩꯐꯨꯂꯥꯡꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯅꯨꯅꯥꯡꯅ ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯐꯅꯅꯕꯗꯨꯕꯨ ꯇꯧꯔꯛꯂꯕꯗꯤꯅꯦ ꯀꯔꯤ ꯑꯃꯠꯇꯕꯨ ꯀꯥꯏꯕ ꯂꯩꯇꯦ ꯇꯧꯕꯇꯕꯨ ꯐꯠꯇꯕ ꯑꯣꯜꯂꯛꯄꯗꯤ ꯌꯥꯔꯣꯏꯗꯕꯅꯤꯀꯣ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯈꯨꯜ ꯑꯗꯨꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃ ꯈꯨꯜꯂꯥꯛꯄ ꯊꯩꯐꯨꯂꯥꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯈꯨꯜꯂꯥꯛꯄꯅ ꯀꯅꯥꯅꯣꯅꯦ ꯑꯥꯗ ꯂꯥꯛꯂꯤꯕꯁꯤꯕꯣ ꯍꯥꯏ ꯅꯪ ꯏꯃꯨꯡꯗ ꯆꯪꯂꯣ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯟꯅꯕ ꯑꯗꯨꯝ ꯇꯧꯔꯨꯁꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯈꯨꯜꯂꯥꯛꯄꯤ ꯏꯃꯨꯡ ꯆꯪꯈ꯭ꯔꯤ ꯂꯥꯛꯂꯤꯕ ꯑꯍꯜ ꯑꯗꯨꯅ ꯈꯨꯜꯂꯥꯛꯄꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯕꯗ ꯈꯨꯜꯂꯥꯛꯄ ꯅꯍꯥꯛ ꯂꯩꯔꯝꯕ ꯊꯣꯡꯅ ꯅꯨꯡꯉꯥꯏꯔꯦꯗ ꯑꯩꯁꯦ ꯅꯪꯒ ꯇꯥꯟꯅꯗꯕ ꯌꯥꯗ꯭ꯔꯕ ꯋꯥꯐꯝ ꯑꯃ ꯂꯩꯕꯒꯤ ꯇꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯨꯜꯂꯥꯛꯄꯅ ꯍꯥꯏꯕꯤꯌꯨ ꯀꯔꯝꯕ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ ꯀꯔꯤ ꯇꯥꯟꯅꯁꯤ ꯍꯥꯏꯕꯅꯣ ꯑꯇꯩ ꯅꯠꯇꯦ ꯃꯌꯥꯝꯅ ꯁꯨꯝ ꯍꯥꯏꯅꯕꯗ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤ ꯑꯋꯥ ꯑꯅꯥ ꯇꯥꯒꯗꯧꯔꯤ ꯃꯁꯛ ꯈꯪꯗ꯭ꯔꯕ ꯁꯥ ꯑꯃꯅ ꯂꯥꯟꯗꯥꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤ ꯉꯥꯎꯅ ꯐꯩꯅ ꯆꯦꯟꯒꯗꯧꯔꯤ ꯍꯥꯏꯔꯤ ꯃꯁꯤꯕꯨ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯂꯤꯕꯅꯣ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯋꯥꯐꯝ ꯑꯗꯨꯗ ꯈꯨꯜꯂꯥꯛꯄꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯕꯨꯛꯅꯤꯡ ꯐꯥꯊꯔꯗꯨꯅ ꯀꯔꯤꯃꯠꯇ ꯋꯥꯕꯤꯒꯅꯨ ꯏꯄꯥ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕꯁꯤ ꯈꯨꯜ ꯑꯁꯤꯒꯤꯗꯃꯛꯇꯅꯤ ꯈꯨꯜ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯑꯃꯥꯏꯕꯤꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯃꯛ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈ꯭ꯔꯕꯅꯤ ꯃꯗꯨꯕꯨ ꯊꯦꯡꯅꯕ ꯉꯝꯅꯕꯒꯤꯗꯃꯛ ꯑꯩꯕꯨ ꯃꯍꯥꯛꯅ ꯍꯟꯗꯛ ꯂꯥꯛꯂꯤꯕ ꯊꯥꯁꯤ ꯑꯁꯤꯗ ꯃꯥꯒꯤ ꯂꯩꯔꯤꯕ ꯃꯍꯩ ꯄꯨꯝꯅꯃꯛ ꯑꯩꯉꯣꯟꯗ ꯄꯤꯔꯝꯒꯗꯧꯔꯤ ꯃꯁꯤꯗ ꯃꯌꯥꯝꯁꯨ ꯁꯔꯨꯛ ꯌꯥꯕꯤꯕ ꯑꯣꯏꯅ ꯃꯌꯥꯝ ꯂꯥꯛꯄꯤꯌꯨ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯈꯨꯜ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕꯗ ꯐꯠꯇ꯭ꯔꯕ ꯑꯃꯥꯏꯕ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯀꯔꯤꯒꯨꯝꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯐꯪꯂꯕꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯀꯗꯕꯅꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯩꯅ ꯆꯩꯔꯥꯛ ꯄꯤꯒꯗꯧꯔꯤꯕꯅꯤ ꯀꯔꯤ ꯑꯍꯦꯟꯕꯗꯤ ꯍꯪꯅꯤꯡꯕ ꯂꯩꯔꯤꯕꯒꯦ ꯑꯗꯨꯝꯅ ꯈꯨꯜꯂꯥꯛꯄꯅ ꯍꯪꯂꯨꯕꯗꯨꯗ ꯈꯨꯜꯂꯥꯛꯄꯒꯤ ꯃꯃꯥꯡꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯑꯍꯜ ꯑꯗꯨꯅ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯍꯧꯖꯤꯛꯁꯤ ꯂꯣꯛꯀꯤ ꯏꯁꯤꯡꯁꯤ ꯅꯣꯡꯃꯒꯤ ꯉꯥꯡꯁꯤꯟꯕ ꯍꯦꯜꯂꯛꯂꯤ ꯉꯥꯡꯂꯤ ꯇꯧꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯅ ꯕꯨꯔꯥ ꯑꯣꯏꯅ ꯉꯥꯡꯕ ꯅꯠꯇ꯭ꯔꯒꯁꯨ ꯈꯔ ꯃꯈꯩꯗꯤ ꯑꯗꯨꯝ ꯉꯥꯡꯂꯦ ꯑꯗꯨꯅ ꯃꯁꯤꯕꯨ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗු ꯆꯤꯡꯊꯛꯇ ꯀꯥꯔꯒ ꯆꯤꯡꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯀꯝꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯍꯟꯖꯅꯤꯡꯉꯤ ꯑꯍꯜ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯨꯜꯂꯥꯛꯄ ꯉꯥꯏꯍꯥꯛꯇꯪ ꯇꯨꯃꯤꯟꯅ ꯂꯩ ꯑꯗꯨꯒ ꯍꯣꯏ ꯑꯩ ꯄꯨꯝꯅꯃꯛ ꯇꯧꯖꯔꯒꯦ ꯏꯄꯥ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯆꯤꯡ ꯑꯁꯤꯒꯤ ꯃꯇꯣꯟ ꯌꯧꯅꯕ ꯀꯥꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯑꯃꯗꯤ ꯑꯣꯏꯔꯣꯏꯗꯧꯔꯤꯕꯅꯤ ꯆꯤꯡ ꯑꯁꯤꯗꯅꯤ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕ ꯌꯥꯝꯅ ꯁꯥꯊꯤꯕ ꯁꯥ ꯑꯣꯟꯕ ꯉꯝꯕ ꯍꯤꯡꯆꯥꯕ ꯑꯃ ꯂꯩꯈꯤ ꯍꯥꯏꯅꯔꯤꯕꯗꯣ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯏꯄꯥ ꯏꯄꯨꯅ ꯂꯤꯕꯤꯔꯝꯕ ꯋꯥꯔꯤꯗ ꯌꯥꯎꯔꯤꯕꯅꯤ ꯄꯥꯕꯨꯡ ꯑꯣꯏꯁꯨ ꯇꯥꯕꯤꯔꯝꯒꯅꯤ ꯀꯔꯤꯒꯤ ꯇꯥꯗꯅꯤ ꯃꯗꯨꯒꯤ ꯁꯥ ꯑꯣꯟꯕ ꯉꯝꯕ ꯍꯤꯡꯆꯥꯕꯗꯣ ꯃꯥꯅꯅꯦ ꯂꯥꯟꯗꯥꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯗꯤ ꯄꯤꯁꯛ ꯄꯤꯛꯂꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯄꯣꯔꯒ ꯆꯦꯜꯂꯤꯕꯅꯤꯅꯦ ꯐꯔꯦ ꯅꯪꯅ ꯉꯝꯃꯅꯕ ꯈꯔ ꯍꯣꯠꯅꯔꯣ ꯏꯁꯤꯡ ꯉꯥꯡꯁꯤꯜꯂꯛꯂꯤꯕ ꯑꯁꯤ
maram amadi leiromgadaba mali ising ase thanglu charuba mi khudimak aikoi sungaire na khoi sungaire karino anam maha subudong nei tau tawi aige wakhal nara karino di khangdre mit naga se karino mamai ising sengdaba masel marangba mit juri pari ahingi matamda uba tawi ahal losilakra di mande khara seksel haningi ko hoi babong aina thokpa tawjaragi pa fare fare arude ya muk chalage ihe ising ngangsilakliba si maram malairabani aduduga ising ngangsilakliba matam asigi matung khara leiragani aikoi gi khul asida sa oi kari oi tawba hingchaba ama lakibado aduna ising ngangsilakpasi aidi puning kaya lumde ko asumna haramlaga khulakpagi manaktagi ahallado chatkri matam aduda khulakpana haisu haibani ising asina ngangsilakliba si maram amati lebam thui amai bi bu nasu aingon ta hairakhrabani ikoi dena pham masida saoi mioi tawba hingchaba ma laklagani haibado hingchaba haibasi bu phunga wari da pangyaw yaw na tabrane asing bagi oina singnung manung da leiba jala fare amabu wari aigi inaisal khara tawduna lekai gi masa kanba sarit chara khaiba mioi kya ga loina sing asigi chingthakta karaka kari lebagi haibado yengudaba yararoi asumna khallaga khulakpa ibungda changki nakal amadana jedu kaido lairik kanna paduna mahake lewa singadu pharana bu honari mataw asumna matam madu haukrabada mathangi no ngalakle khulakpagi wafamgi matungina mayam punamak khulgi masa mau phaba sarit chara khaiba khulgi nupa makai ching adugi chingthak tana kakalaga ising sing ado kari torobage haibudu yenunabagi damakta sem sari loge ising chentharakliba lokdagi ising ayingba tarakliba asi sing adugi mathakta achauba pukri ama pat macha ama leibagini hariba pat aduda kumgi nonglakko matamda ising punamak tungsindu lehoraga khajik chaitharakuna ising saibi olhalibani hariba ising saibi adugi ising sing aduna kunja singta ising phanghanduna ising gi award par leitana nungaina palhalibani do adubu haujikti ising aduna asum ngangsilabadu kari maramgi no haibado thigatunabagi damakta sing adugi mathak jongna chattapa yadre masigi damaktani khulakpana laikai adugi masa mau phaba sarit chara khaibami khangatuna ngasigi chingthakta kabagi thorom masida saruk jahalibasi amaromda karigumba sarit chara khaitaba masa mau phattaba mina karigumba karurabadi mapamadu leiramba sa kai nongsa leiramgadoriba mayam sing adugi chakthak oduna tokadoribani masi punamak khanglaba khulakpana masa mau phaba akanba nipa sing khalibani masigi matung haujikti khunja mayam ngaloina na asum lakpana sing adugi singkhong yorakle matam aduda khulakpa thaipulangna lairiba naha sing aduda taribra na koi aikoina lambi chappa matamda maram chadana wa ngang noidabani aduga ngarang wari sanaraga chatpasu yadi aduduga karigumba aikoina awana taraklabadi kauduna khangnagadabani karigumbada kashnataba hiram amagi damak phagi tawribani haiduna kaurakpa amadi karem kathainaba yaroi mafam mase khwaidagi hena sathiba mafamni maramaduna aikoi khara section si adumna hairakpada chaminariba sing adugi maraktagi amana ipa khulakpa kari amata khanbiruno ayasina lururpa lanpham kayada mai pakdakhaba misak aduna aina sugumba masangbati kaisunuti mamangi chahi mari mangagi mamangda khulasida yamatam thiba nupa amana landarakidana hairiba nipa do aina mayok nakribani aina machiba pikribani pa aduna ipa khulakpana kari mata khanbirugano wafam adu tabada thaifulangna nipa aduna galaban khulokliba sala phare
ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯨ ꯀꯥꯔꯅꯕ ꯇꯧꯔꯁꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯉꯥꯡꯂꯒ ꯂꯩꯕꯅꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯒ ꯅꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯑꯃꯅ ꯉꯥꯡꯕ ꯑꯃꯅ ꯇꯥꯟꯅꯗꯕ ꯌꯥꯗꯦ ꯅꯣꯏꯅ ꯊꯣꯛꯄ ꯍꯥꯏꯗꯨꯅ ꯄꯪꯀꯥ ꯀꯥꯟꯅꯕ ꯌꯥꯗꯦꯀꯣ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯠꯇꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯀꯥꯒꯗꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯌꯥꯝꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯅꯔꯗꯨꯅ ꯋꯥꯡꯂꯕ ꯆꯤꯡ ꯑꯗꯣ ꯀꯥꯕ ꯍꯧꯔꯛꯏ ꯏꯁꯤꯡꯅ ꯏꯃꯥꯏꯗ ꯍꯥꯏꯕꯗꯤ ꯅꯨꯡꯄꯥꯛ ꯑꯃꯗꯤ ꯅꯨꯡꯖꯦꯡꯁꯤꯡꯗ ꯄꯣꯗ꯭ꯔꯣꯞ ꯇꯥꯁꯟꯕꯒꯤ ꯃꯈꯣꯜꯅ ꯆꯤꯡꯅꯨꯡ ꯑꯗꯣ ꯄꯨꯡꯅꯤꯜ ꯅꯤꯜꯂꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯈꯨꯜꯂꯥꯛꯄ ꯑꯗꯨꯅ ꯂꯨꯆꯤꯡꯂꯒ ꯑꯁꯨꯝ ꯀꯥꯈꯠꯂꯛꯄꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ ꯖꯒꯥ ꯑꯃꯗ ꯐꯝꯂꯒ ꯆꯥꯛ ꯆꯥꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯆꯥꯛ ꯆꯥꯌꯣꯝꯁꯤꯡ ꯐꯪꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯗꯣ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ इखंग खंगौदना चाक चादुन लेरिबा मखोयना लेरिबा जगह अरुदगी खरा थापतकना करिगुम पोषक अमा बु चिंबगी खोंजल अमा ताखी हारिबा खोंजल दो याम थुना यांगना सोरो सोरो लाउन चिंगिबगी खोंजलनी तपना सोरो चिंबदती मतम अदुदा खुलाकपा अदुना ngaiko नखोय चाइ थरिबदो अमुका लेपखो अदुमना हारपदा मयामना कइदोरगी इपा खुलाकपा हाइदुन हंगई मदुदा खुलाकपना असोम थंबा सिंगी नापोमदा करिगुंबा म लैरे अदुना आइखोयना चारिब थरिबसी मखुन मवा थोंदना तुमिना चा आई नखोय मयामबु संगेको अदुमना हारपदगिदी मयामसु किति किरुम तौना याम थुना यांग चारी अदुमा लैरिङै इखंग खंगौदना मखुना लैरिबा जगारुदगी करिगुंबा म चेनखिबगी मोंगदा नापी मोंगसों मरक अदुदा सोरो लाउन चेनखि अदुमना चेनखिबदुदा मयाम तो चाक चारिबका द तोथोकनरगा मनाकता थरि लैरिबा मागी तासिंदो ताता पाइखनै मतमरद खुलाकपना ngaiko tumina layu haduna makun ingit pirai aduga चाबदो परपर लोसलो कैसु काइबा लैति आइना संगलिबा सिनी हाइबगी मकुना इंगित तौरपदगिदी मयामदो परपर चाथुई असुमना मयाम चाबा थकपा लोरदुना अमुक चिंगदो कारनबा होनरकपदा खुलाकपना नखोय मांग थारमलो आइसु कैकेन खता चारखिगे नत्रबदी होरेन नमिदांगदा गादी अखोय मफम मस्त लैबा ngamdabra कैनो खंगद्रि हाइदुना खुलाकपदुदी चाक चाबा हौख्रे मतमरद महाकी खोंबोरोइसिंग अदुसु लेपतुना खुलाकपा अदुबु संगली मसिगी मतुंग हौजिकति चाबा थकपसु लोरदुना मफम मरु थादोक्तुना चिंगी चिंथकलोमदा असुम काखलकली ngahan makhaydi urudabunara karino चिंगी चिंखादा लेहौरिबा मखोयगी खुल मचा अदो मखोयना उरकपा मतमदा मबुकनि नुंसिबगुम तौरी मखोना चलिबा खोंचत असिना अमुक जुमदा हनखिगनी नत्रगना हल्लरोय हाइबसु तंबा ngamba natti मसिगी मतुंग मखोयगी लेहौरिबा चिंखोंदा लेहौरिबा खुंगंग अदुदा येंगदुना मयाम सिंदो असुम कानरकपदा तंजादु इखंग खंगौदना मखोयना कारिबा माइकै अदोमदा कनागुम मियोय अमना यामना कन्ना लाउदुना कप्पगी खोंजल तारई खोंजल अदु ताबदा मखोय पुनमक्तो सेक्शन न लेनरी मतम मदुदा खुलाकपना आय कारो कस्नते असिरी साना खोंबगिनी अदुमना हायरपदा लरिबा चमिनरिबा सिंग अदुगी मरक्तगी अमना इपा असिब कमना साना खोंबगी ओइगदोरिबनोने नती मीने कप्पगी खोंजल नत्रो असिदी साना खोंबु ओरबसु इमाना पोपदगी ताद्री मतम मदुदा खुलाकपना मसिगी सासिरी मान उबा मीरो अदुना खक्तमक तागनी माना ने अखोइसे उख्रे अदुननी माना खोंबा अखोना तारिबसी लाई वै करी वै तौबा जीवनीदा अदुबु मादी कयमता मी सोक्ति सुमना अखोइ लाक्लेबसे कदबु लाक्लिबनो हादुना अदु हंबगी वा खतनी फरे कारसे लाओ अदुमना हाइनरिङै मखोइदो परप अमुक कारनबो होनरिङै इखंग खंगौदना फमदवाइदा नोंग चुबगी टाइपता इसिंग मरिक खरा मखोइगी माइकैदा चाइसलकली अदुमना चाइरकपदा मखोइना इसिंगनीने हाइदुना ममाइ कंथोंनबो होनरी अदुबु करी अमतदि पटक्ति मतम मदुदा खुलाकपना यारसे अखोइ कारनबो तौरसी थोरमो थौदोक थुवसनु चलसिला ओ हाइदुना मखोइ मयाम हौनरगा परप चिंदुगी चिंदोंग तंगना काखलकली असुमना चिंगदुगी मथक जौनबा असुम काखलकपना
ꯎꯆꯤꯟ ꯅꯥꯆꯤꯟ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯊꯛ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯌꯥꯝꯅ ꯁꯣꯡꯕ ꯂꯝꯕꯤ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯗꯨꯅ ꯆꯠꯂꯤꯉꯩ ꯅꯨꯃꯤꯠ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯆꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯄꯥꯠ ꯃꯆꯥ ꯑꯗꯨ ꯌꯧꯒꯗꯕ ꯁꯨꯞꯅꯒꯤ ꯄꯨꯡ 2-3ꯃꯨꯛꯀꯤ ꯂꯝꯕꯤꯗ ꯉꯥꯏꯁꯤꯜꯂꯛꯂꯕꯅꯤ꯫ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯤ ꯎꯃꯪ ꯋꯥꯃꯪ ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯐꯥꯎꯗꯨꯅ ꯊꯪꯈꯥꯏꯅ ꯑꯃꯗꯤ ꯇꯥꯅ ꯊꯤꯟꯗꯨꯅ ꯀꯣꯠꯁꯟꯗꯨꯅ ꯀꯣꯠꯊꯣꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯥꯔꯛꯂꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯅꯨꯃꯤꯠ ꯇꯥꯔꯕꯅꯤꯅ ꯆꯥꯎꯔꯕ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯇꯨꯝꯂꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯇꯨꯝꯃꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫